Asigi dagi phamba hougadouriba Suba Manipur Legislative Assembly gi Suba Station asida Numit Humni di Manipur thokliba Irang Asigi Waroisin Puraknaba Khanabiyu haina imagi Meira na leingak pukning chingshilakli ngasi Manipur Press Club ta pangthokpa paugi mifam amada imagi Meira gi convener Sujata na hai handak hougadouriba Assembly Station asida House ke members singna Manipur gi chawkat thaurang amadi senba chahi gi matangda khana nainabada Karisu yaning da balete adumakpu leingak asigi manungi oina khanagadaba wafam sing adugi mangoina na hojik thokliba Irang Asigi miyamna yanagadaba waroisin ama puraknabagi warep lobiyu loinana hojik lanjenadun leiriba miyam asi akaknaba matam ama piduna masa masagi maramdamda Hanjil Hangani haina opposition amadi ruling MLA pumnamakna khudiyek piyu amadi hougadouriba Assembly Station asida Numit Humni di Manipur thokliba Irang Asigi Waroisin Puraknaba members singna Khanabiyu Manipur gi miyam CSO club amadi organization pumnamakna tungi mirol gidamak amato oina lepminarsi Irang Asigi chaitheng phangduna lanjinariba miyamna mahosagi punsida Hanjindriba Faubadi, Apunbagi Kongjang Amade, Wakat Chingba Pumnamak Ekoye, Mapi Mapa Oiriba, Leingak Loi Singda, Taminasi Haina Sujatana Makataki. Kamana akhoi situation po pangam doino ba leiba purup akhoi gi kuntha manga sida ama khakne yengna boraga so lebiri ma myam sisu tasengna akhoi gi idea of Manipur pamina ba pula bang sina su hariba assembly se phamma batam da pula haimina ba thoi haiba se imai gi Meira gi site gi miya puna puna haiba poche masi khara amtak tongmina si leiba club organization adudagi akhoi lei cho ba CSO myam masi gi matang se amtang longmina se ba sini ba ya main point di assembly da tawgada ba thabak thawdang se handakti moi chap chana lahong na ba thire ba makoi myam puna thamjanmina usi masei sida khoi na haijani ba tawbure pasida praja miyana support tawbiraga amutang di data ba punsi aduna sugumna akhoi gi assembly da phamgada ba moi tara du gina kari tawdoino usi khangde opposition da phamba da nyama ba khoi na haida da su hena khange aduna phammi ba puna baksina Manipur gi situation se amutang chakma na leminaraga hairi ba tawri ba se core issue na do discussion da kaida adudagi nogi platform da launa nei bato noi ba se launa banata ba adudagi decide tawraga core issue se Manipur gi core issue se sini hai bato chap chaba state na loraga center da tawiu aduga nogi white paper ma puthopiraga madugi pulapakto center da tamino hai ba potuni ya ware